Manipur asi lairaba state ama oizarabasu sana khonabagi lamda Manipur maithiba piba ngamgadaba India da leite haina khundrakpam ACG MLA TH Lokeshwarna phongdorakle Kolkata gi Kishore Bharati Krirangan Stadium da pangthokiba Nipan Suba Senior Women's NFC for Rasmata Jabai Trophy ki champion oikraba Manipur gi nupi footballer singbu taramna opagi thauramda wafam ase mahakna phongdokhibane Babuparada leiba MLA gi official quarter da pangthokiba thormaduda mahakna makhatana hai Manipur asi senthok leijadaba lairaba state ama oijarabasu lamdam asi mating leiraba sanaroi kaya amage poknafam oiribane yamna pukning nungsiribade asi yauna lairaba state asigi sanuroi singna awatpa kaya leirabasu Manipur gi mingchat puraktaba yade khanna akanba mongda khonaduna mingchat kaya purakle sanuroi singna thengnariba awaba amade khudongchadaba pumnamag asi kokhanaba aikoi punna khona minaba jange sanuroi singna mai paklaba matamda taramna okpiyo amade makhoibu pukning thogatpiyo adubu hena maru oiribade makhoina mapan Manipur da chalamdaida thengnariba awatpa singsu hangbiyo Mathau leiba matamda wafam amata hangbidraga mai paklaga thagatpiba khaktana thamoi peningai oide hainasu mahakna makhatakhi Director Yas, Commissioner Yas, Shilpa Najin Masen, Masagi Halaga Kuri Reimbursement Masen, Masigi Main Process to Topiraga, Sativada, Sapingada, like a lot of Natanina Masagi Kurla Sahai Wigi, even I to me, who will tell Amara, the part Chada, Hari to me, although the Tari, Amosu Masagi, Shanga, Pilot over the backup players who are young, that Shikozi Argadi, Hareba, System no Topiraga, Tamai Patana, Tani Wagada, Shila, and Kanawa, Toina, Mado, Hajana, Tobio. Aduh, Minister Kansel, Minister Tahu, Minister Haji Minister, Sports Minister Amoyna, whatever ini, buat lokal ada hamba di situ kita ada, jangan lupa itu, otoriti yang berada di habis ada, makhluk hebat hamba, jangan lupa,